Ngasi numida waram phongkhiba pawniko pawse degi maru oiba paw khara khangasaraga miyamda khodo tamjige Kuki terrorist singna chingnaba singna MS Mensa namaira pangi stafaduna pukharga ransom talakrai Jiribamgi GT Road ke Sani Mandi manakta leiba MS Mensa namaira pamna thabak suba yawba miyoi ama Kuki terrorist singna lupa lakh taraga manga gi ransom da phakhre haire thaudo asigi matangda press na phangba pawgi matung inna thaudo asi haukiba thangjagi ahing pung barom makharam tarapa adwaida masak khangdaba Kuki maintain sing oigani haina singnaba miyoi singna MS Mensa namaira pamgi worksite channel aga makhoi baji tirot ke Soto bera mai kai tamna thinna bahira ke pharmacy gi guide driver oiba asam degi Nara Hari Barman jai nupuga mathoi apopara Ramachandra Barman galodina West Bengal degi ISDD mejing gi operator oiba Vishnu Barman jai kunthra homdoi apopa Sudi Chandra Barman yauna makhoi buthinna bahira padegi mafam adudagi kilometer mangarom chatlaba matung gari adu khamanduna Vishnu Barman bu makhoi galonina lahelauke aduga nahari raman amade gari adugi ransom oina lupa lakh taraga manga pinanaba talakhibani haire makha tarapa pawda nupi khunai bo singnaba amade sanapoi oina khanba Romario serak pikhibani ngarang yari po se chinglakta hangang mayai lekai degi khunai jam Romario apokpa KS Romeo maphagamda nomaina kaptuna warakhibado koireng luchingba UNLF ke task force ki team amana tawkhibani haina aina yadaba lupa sigi maikadegi thopa zero amana phongdorakli zero aduna makha taraduna hai Romario na nupi khunai ba singna duna amade khunai gi chanabigi wangboda sel amade sanga chawre hajuna nupi oiba singbo sanapokum khanba amade hundo thadokningba matamda thadokpa yai hajuna chatharakhiba thabak singa aduna mahakpo chera asi pikhibani haire ngasi mayai kaba nisa amade drakna sahalaba amasing lamcha saja kaithak laba khunai asibu kannaba ngak senaba koina chatuna thabak tawriba lupki task team amana Romario hariba miyoi asina haidoktagi nupi ama chelabani hajuna masa sokpa loiraga manthi purkhide laiba resort amada thamjilamlaga chengkhre habagi paw phangki makha tarapa pawda bom thamlamlei sakhangdaba singa tonga tonga ba miyoi singi yumda bom kapsinba amade bom thamjilamba amade bom poka hambagi thogdok lepa leitena thokli hariba thogdok singa dugi mayokta maikei kayagi miyamna yumlakta bom langsinba amade nomai kapsinbagi thong chathabigano amadi aki akhang pibigano hajuna tonga ba khongjang jangsilingai serakta ngasi ayu pung 3 lom taba matamda Lampheng police station ki manung sana leiba nagampa kangjabi Friendes colony manakta leiba miyoi amagi yumda sakhangdaba singna bom thamjilamle haire bom adu laikai adumakta da leiba sirom suni jai yankhaiga manga apopa nimai kauba miyoi amagi mayumda ne haire bom adu kanana karigi damak thamjilambano haiba khangba ngamdri haire makha tarapa pawda Machanupi tuition louba chakhibadagi sakhangdaba singna phabikhraba angau tekta kadana thadokpirao mamang tha September gi tang 13 da Machanupi tuition louba sakhiba miyoi ama masakhangdaba singna Uripo area dagi fadna pokhiba miyoi ama ngasi phawba mari makhong amata khangdana leiri hairi sakhangdaba singna fadna pokhibadagi haujik phawba mari makhong khangdana leiriba adu thawaldagi haujingna hawbang marak chingtham lekai da leiba RK Sanamasa kauba miyoi amagi mayumda barada leiba akoijam angau sayengkhaga tare kawi hairi ngasi hawbang marak konjing lekai da leiba sangai prok mamang gram panchai barada waka minpham ama pangthokhi waka minpham aduda saru yakhibi akoijam angau giloinabi akoijam ongbi kirana phongdokhibada maki mapuroibana masagi borero car amada mamang thagi tang 13 gi nungthilgi pung 5 ga minjeng khairom taba matamda sagolbandagi Machanupi tuition laungnaba chakhi Machanupi tuition loiraba matung mapa lakte haiba khangba ngambadagi khoithi thinaki adubu mari makhong amata khangba ngamdabadagi tha asigi mangada press meet ama phangthokuna mapuroibagi langlalanji puthongnaba miyamda haijakhi numi aduda Uripo maikaigi maira paibisingna numi aduda Uripo tagi amubu masugi borero car amada lakpa miyoi kharana miyoi ama phaduna pokhiba laiki gari adusu mafamduda hondoklamlei gari adu police paw piraba matungda police na lakhalaba matung yengnarubada mahaki mapuroibagi gari adu oiramki mapu kanana kari maramgi dama faribano mapu tekte kadana thadokpiraknaba su phongdorakhi makha tarapa pawda Army Chief General Upendra Devatina state asita thoklibi irang asibu karisu thawoidina lawba yaningdei uda
नुमित खरनगी ममांगदा आर्मी चीफ जनरल उपेंद्र द्विवेदीना इंटरव्यू अमदे मणिपुरदा थोकलिबा इरांग असिदा कुकीसिंगना ड्रोन बॉम्बिंग तौखिबा लेते हाइना फोंदोखिबा वफमबु यानिंगदबा फोंदोक्तुना कैरक यूनाइटेड डेवलपमेंट एसोसिएशन अमदे कैरक अपुमा मैरा पाइबिसिंगना सिंदुना कैरक यावाबुक मार्केट सेटता वकमी फमफमख्रे वकमी फमादुदा आर्मी चीफ जनरल उपेंद्र द्विवेदीना स्टेट असिदा थोकलिबा इरांग असिबु करिसु थवोइदना लौबा यानिंगदे मणिपुरदा थोकलिबा इरांग असिदा मैतेसिंगबु लान उहनबा यानिंगदे मैते मुथनबा इंडिया की पॉलिसी खुदकता तोकदबने मणिपुरदगी आसाम राइफल्स खुदकता लौथोकदबने इंडिया की फोर्सेस वार खुदकता लेपकदबने डाउन डाउन चीफ जनरल उपेंद्र द्विवेदी इरांग असी लेंगांगना अथुबु मतमदा लोसिलो हाइना इबा प्रेड कार्ड कयासु पाजना खोंजंग अदु चंगसिंखि मखा तरपा पाउदा मणिपुर असी ईश्वरगी भक्ता यामना लैबा ईश्वरबु थाजबा लमदम अमा ओइरि गवर्नर मणिपुर की कल्चर असी बरक खक्ता नतना मालेमगी इंटीग्रिटी दा असबु फिदा अमा ओइरि मणिपुर असी ईश्वरगी भक्ता यामना लैबा ईश्वरबु थाजबा मफम अमासु ओइरि स्टेट असिदा जेएम मणिपुर डांस एकेडमी अमदे संगीत नाट्य एकेडमी ने मणिपुर की इनाक खुल्लबा कल्चर असिबु मालेमगी मियामदा सखंहननबा गवर्नर लक्ष्मण प्रसाद आचार्यना फोंदोखरे वफम असी राष्ट्रीय बैगल चंद्र कल्चर फाउंडेशन मणिपुर अमदे जेएम मणिपुर डांस एकेडमी ने सिंधुना अयोध्या के राम मंदिर ngara फोंथोखिबा राष्ट्रीय बैगल चंद्र ने लाइखिदबगे चनीगे कुंगा तरुरक सुबा मपोकुमन थरमदा सरुक यारदुना हाइखिबने माना मखा तारादुना हाई लमदम असिगी इनाक खुल्लबा कल्चर सिंग असी मांगहनदनबा योखतुना थमनबा ngasiगी मिरोलना होटनगदबने आइखोइगी लायोइख्राबा इपाइपुलसिंग थम्बिरंबसिंग असिना मालेमदा चाथोक्चबा ngambani हाइखि थरम अदुदा राष्ट्रीय बैगल चंद्र फाउंडेशन मणिपुरगी वांगांगलोइ तखेलंबम इराबोटना हाई अयोध्या के राम मंदिर पांथोक्लिबा राष्ट्रीय बैगल चंद्र ने लाइखिदबगे सन्निगे कुंगा तरुक सुबा मपोकुमन असिदा राष्ट्रीय बैगल चंद्र अमदि लमदम असिदा थोक्लिबा इरांग असिदा लेबाकीदमक थवाइना पोंथा पिख्रबा अथवसिंगी मफमदा तरपोन कटखे थरम अदुदा जेएम मणिपुर डांस एकेडमी के डायरेक्टर पी विकास राष्ट्रीय बैगल चंद्र कल्चर फाउंडेशन मणिपुर के एडवाइजर के राधा मोहन वाइस प्रेसिडेंट एम अशोक जनरल सेक्रेटरी टी एस दना कुमार याउना स्टेट कला एकेडमी न्यू दिल्ली के मीसिंगसु सरुक याखि मखा तरा पोइना कंगला पाउदगी मरु ओइबा पाउ खरा खंगसरगा मियामदा खुदो तमजिके मरम चादना इमु मनुंगदा किहन खंगंबगी थबक चथरिबसि मखा तना तौबिगनु कैसामपाटियाम लेकाइदा ग्रोसरी दुकान तौदुना लैबा सुराइजम अरुण कुमार के युमदा मसखंगदबा मियोय खरा नंगहाक लेतना किहन खंगंबगी थबक चथबा अमदि माकी सही कुंगा तरे तंगाइरिबा मचानुपाबु मफम अमदा लाउ अदुदा लाउ हाइना किहन खंगंबगी थबक चथरिबसि मखा तना तौबिगनु हाइना अरुण कुमार के लोइनबी ज्ञानेश्वरीना फोंदोखरे ngasi कैसामपाटियाम लेकाइदा पांथोखिबा पाउगी मिफम अमदा ज्ञानेश्वरीना हाई ngasidagi numit kharandagi mamangda masa maming khangdaba kanano karino su taktaba gari macha achoba tongduna itatatana laklaga imung manungda kehan khangambagi thaba kaya chathariba si makhatana chathabigano masina imung manung laifam chafam amata khangandrei masidana tana mahaki machanupa langol type 2 da lakadabani haba wafam ngara numidam phone tongduna kehalaki ba simak makhatana tawbigano kari maram kidama imung manungda itatatana kehan khangambagi thabak chatharibano इमुंग असी पैसा नुंसा पाइबा इमुंग सुनते मसीदा नतना महाकी मपुरबसु नारुबदगी हलकपदा ngairibane मरम अदुना असिगुमा केहन खंगंबगी थबक असि मखातना तौबिगनु हाइनसु माना मखातना फोंदोखि।